Numidang Khuding tongan mapham dagi Lakpa Meeoi kayana Kakwa amasung Kakwa akoibada changshilliba Khongjang Asi kari Karamba pandam changshinbano haibadu leikai asigi meeyam mayek shengna khang-hanbiyu haina Committee on Forward Clubs CFC Thongju amadi Apunba Meira Paibi Lup AMPAL na appeal charukli CFC Thongju ki Publicity Secretary na thadorokpa cherot amana hai Abambagi khudong chaban lauraga democratic oidaba maongda khongjang changshilliba asida leikai asigi meeyoi sing saruk yakiba lutte tongan mapham dagi laklaga chathariba maong matau ase leikai asigi meeyam da wakal tahanbiyu khongjang adugi pandam adu mayek senglaba amadi maram charabade leikai asigi meeyam nasu mapung fana sawatkani ayuk nungthalgi matamda mahairoi singna changshinlamba khongjang adude seli langliba singna loshinkre haina phongdorakiba leikre oirakliba maong asidi kanagumba kharagi khujil thorang amadigi makhada leibaki ihau ase lana punam honarabra haibagi chingnaba lei nakal amaromda leikai asida numidang khuding irang thokpada manam oiraga mipaiba poknade ana ayek yawbu sing naba henjinbaga loinana siba naba yawsinakle maram aduna mayek sengba amade maram chabu pandam amada changshinba khongjang natana maram chadana irang sagatpa asi lepiyo ihau ase asengba achumba mayol amada purakpa ngamnaba honaminse aikoi masel awaba tanaba ahim khuding chatharakliba thawong asidi lepiyo hainasu charol asina makha tan apil tarokle